Ngasigi wari asidi tabada yamna angakpa ama oigani maramdi thadok ama haibadi crime ama thokpa matamda case adubo khangdoknaba evidence asi maru yamna oiribani evidence lairba matungda crime adubo thokliba miyoy asi kananano haiba khangadoribani adubu ngasigi crime story asidi evidence karisu phangkidaba aduga ngasi phawba case asibu solve tawba ngamdana lairiba case amagi warini wari asi taminaduna matau karamna thokibano haiba mayam puna khangminasi thadok asi Maharashtra district ki manung channa leiba Tombali kauba mafam amada thokibani haiba mafam asida Ninat Cooperative Housing Society da nupi macha amadi makhoigi imung manunggi miyoisinga punna leiminarami nupi asigi mamingna Snehal Kawarini aduga mahaki mapa Hindurao Kawari amadi mama Kalpana Kawarega punna leiminabani Snehalgi mache amasu leirami adubu hauzik maki oina machi asina London da lairik tamduna leiribani Snehalna Andherigi Sardar Bhai Patel Engineering College da second year da tamlibini mahaki mapa Hindurao Kawarina Cooperative Bank amada assistant accountant oina tabak tawbani aduga mamana school amada oza oiribani Amoromda haragadi makhoigi imung asi paisa nungsa wataba mayai oina nungaiba imung amani Snehal Kawari asi lairik laichuda thawai yamna yauba yamna haiba ama oirami mahak asi college tasu miyamna khangnarami asumna June 2007 yauruklami matam asida college asi chuti tharami asumna makhoi mamanabi singa wari sanaduna koiba channaba hainarami Asumna college ki suti matamda makhoina Maharashtra gi ching amada koiba oina trekking chalami Snehal gi khongjat aduda Snehal asi khongda khara soklami mamanabi singna doctor da puduna yenghalami matam aduda Snehal gi mama mapada pau pirami mama mapasu doctor da laklami asumna doctor na mama mapada hapta ama animuk bed rest tawnaba hairami Maram asina haujikti Snehalna matam kharadi yumda leiba tarami hana mamangdadi mahaki mapana ayuki pung 8 muktaba adwaida bengda chalambani aduga mamana pung 12 adwaida schoolda chalami aduga haiba matam asida haibadi pung 12 aswaida Snehal Kawari su mahaki college da chalamani adugi matungda Snehalna college ki matam loiduna yumda ihan hana halaklami adugi matung pung 6:30 adwaida mama aduga pung 8 mapana yumda halakpani adubu Snehalna khong sokpadagi mahakna college da chalamdabani asumna Snehalna yumda mathanda leirami mahaki mama mapana hanagi matam aduda bank amadi school da chanarami asumna magi routine follow tawna leirami Tha amamuki matung 19 July 2007 gi numit asida Snehal gi anaba khara makhaidi pharabani adubu mahakna college ti chalamkiti numit asisu hanagi routine ama oina mahaki mama mapa makhoigi thabak chanakhirami Snehal di yumda mathanda lehobani asumna Snehal gi mamana school gi thabak loiraduna yumda halaklami matam adu pung 6:30 adwaidani matam aduda makhoigi yum asigi thong adu mapandagi thong londuna leirami maduna takpadi makhoigi machanupi Snehal asi mafam amada chathoklamgani maram asina thong asi mapandagi lolambani haina khalami mamana thong adubu hangduna imungda changlakpani matam aduda Snehal gi sendal leramba thengnaki maduna amuka hena mamada chamamnaba ama oirami maramdi mapanda thong londuna leiramba aduga manungdana matau karamna Snehal gi sandal leiramlibano aduna takpadi Snehal asi yum adugi manungda leiramgadra haiba asini mamana machanupibu kauduna drawing room da changlami table amagi mathakta ising class amasu leirami maduda isingchu khara yaurami machanupina ising thaklambagi oirambasu yai aduga thauri makak amasu leirami Snehal gi room da changlami adubu Snehal di magi kadasu leiramde adudi mana kadaida chalamgani mamana makhoiga yumthangnana leiba yumsingda chatuna hanglami adubu karisu khanglamde
ꯃꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁ꯭ꯅꯦꯍꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯅꯦꯍꯜꯒꯤ ꯐꯣꯟ ꯑꯁꯤ ꯆꯠꯂꯝꯗꯦ, ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯜꯒꯤ ꯀꯥ ꯑꯁꯤ ꯀꯔꯤꯁꯨ ꯆꯈꯥꯏꯕ ꯑꯣꯏꯔꯝꯗꯦ, ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯐꯣꯟꯗ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯜꯒꯤ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯄꯨꯡ 3:29 ꯑꯗꯨꯋꯥꯏꯗꯅꯤ, ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯑꯁꯤꯗ ꯋꯥꯍꯩ ꯀꯔꯤꯁꯨ ꯏꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯡꯛ ꯃꯦꯁꯦꯖꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯌꯨꯝꯗ ꯂꯩꯔꯝꯗꯕ, ꯀꯣꯜ ꯇꯧꯔꯁꯨ ꯆꯠꯈꯤꯗꯕ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯁꯨ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄ, ꯅꯨꯡꯁꯥ ꯊꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯃꯔꯤ-ꯃꯇꯥ, ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯜꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯜꯅ ꯍꯥꯏꯔꯤꯕ ꯍꯥꯎꯁꯤꯡ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ, ꯍꯥꯏꯕꯗꯤ ꯆꯠꯈꯤꯕ ꯀꯅꯥꯅꯁꯨ ꯎꯍꯧꯕ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯆꯥꯅꯨꯄꯤ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ, ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯅꯔꯛꯄꯗꯒꯤ ꯁ꯭ꯅꯦꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯈꯪꯕ ꯃꯑꯣꯡꯗ ꯁ꯭ꯅꯦꯍꯜꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯣꯏꯅ ꯆꯠꯄ ꯃꯐꯝ, ꯗꯨꯀꯥꯟꯅꯆꯤꯡꯕꯗ ꯆꯠꯇꯨꯅ ꯍꯪꯅꯔꯝꯃꯤ, ꯃꯗꯨꯗꯁꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯜꯕꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯔꯥꯝꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯜꯒꯤ ꯃꯤꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯏꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯅꯔꯝꯈꯤꯗꯦ꯫ ꯁ꯭ꯅꯦꯍꯜꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯍꯣꯜ ꯑꯃꯗ ꯕꯦꯡꯛꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯒꯤ ꯀꯥꯗ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯀꯂꯤꯛꯀ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯁꯨ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯅꯣꯡ ꯉꯥꯜꯂꯝꯃꯤ꯫ 20 ꯖꯨꯂꯥꯏ ꯌꯧꯔꯛꯂꯝꯃꯤ꯫ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯁ꯭ꯅꯦꯍꯜꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5:35 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕ ꯃꯇꯝꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯥꯀꯟꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯅꯕ ꯊꯔꯃꯦꯜ ꯕꯣꯇꯜ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯃꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯕꯣꯇꯜ ꯑꯁꯤꯗꯤ ꯕꯦꯠ ꯕꯣꯛꯁꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯕꯦꯠ ꯕꯣꯛꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯃꯁꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯩ꯫ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯥꯡꯊꯣꯟꯒꯤ ꯃꯈꯥꯗ ꯁ꯭ꯂꯥꯏꯗ ꯑꯣꯏꯅ ꯆꯤꯡꯊꯣꯛꯄ ꯌꯥꯕ, ꯄꯣꯠꯆꯩ ꯍꯥꯞꯂꯁꯨ ꯌꯥꯕ ꯃꯑꯣꯡꯗ, ꯍꯥꯏꯕꯗꯤ ꯀꯥꯡꯊꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯣꯠꯆꯩ ꯍꯥꯞꯅꯕ ꯗ꯭ꯔꯣꯋꯔꯒꯨꯝꯅ ꯊꯝꯕ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯥꯡꯊꯣꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯗ꯭ꯔꯣꯋꯔ ꯍꯥꯏꯖꯕ ꯇꯥꯔꯦ, ꯃꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯐꯖꯅ ꯊꯨꯞꯂꯒ ꯊꯝꯕ ꯑꯗꯨ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯜꯂꯝꯃꯤ, ꯐꯖꯅ ꯊꯨꯞꯇꯨꯅ ꯊꯝꯕ ꯐꯤꯔꯣꯜꯕꯨ ꯆꯈꯥꯏꯗꯨꯅ ꯊꯝꯂꯝꯂꯤꯕ, ꯑꯗꯨꯒ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯊꯨꯞꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯈꯣꯜ ꯍꯧꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯒꯤ ꯃꯄꯥꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯠꯂꯕ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯍꯥꯏ, ꯃꯥꯅ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯐꯖꯅ ꯊꯨꯞꯇꯨꯅ ꯊꯝꯅꯕ ꯇꯧꯕ ꯃꯇꯝꯗ ꯀꯥꯡꯊꯣꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗ꯭ꯔꯣꯋꯔ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯣꯡ ꯂꯩꯕ ꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯗꯛꯇ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯄ꯭ꯂꯥꯏꯋꯨꯗꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯀꯥꯡꯊꯣꯟꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯗ꯭ꯔꯣꯋꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯜꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯁ꯭ꯅꯦꯍꯜꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯄꯨꯡ 12 ꯍꯦꯟꯅ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯔꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥ ꯗ꯭ꯔꯣꯋꯔꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ, ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯒꯤ ꯆꯤꯟꯗꯁꯨ ꯐꯤ ꯈꯔꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯁ꯭ꯅꯦꯍꯜ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯜꯒꯤ ꯈꯨꯠꯇ ꯐꯤꯅ ꯄꯨꯜꯂꯝꯕ ꯑꯗꯨꯒ ꯆꯤꯟꯗ ꯐꯤꯅ ꯅꯝꯁꯤꯜꯂꯝꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯄ ꯃꯥꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ 19 ꯖꯨꯂꯥꯏꯗ ꯁ꯭ꯅꯦꯍꯜꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯏꯈꯠꯈꯤꯕ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯍꯥꯠꯄ ꯑꯃꯒꯤ ꯀꯦꯁ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯅꯦꯍꯜꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯔꯝꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯕ ꯑꯁꯤꯅ ꯊꯤꯒꯠꯄꯗ ꯈꯔ ꯃꯈꯩꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯦꯡꯁꯤꯟꯕꯗ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯅ ꯅꯝꯐꯨꯗ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯝꯐꯨꯗ ꯆꯪꯕꯒꯤ ꯃꯃꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯒꯤ ꯁꯦꯟꯗꯜ ꯑꯁꯤꯁꯨ ꯍꯥꯟꯅꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯆꯈꯥꯏꯕ ꯂꯩꯔꯝꯗꯦ, ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯒ꯭ꯂꯥꯁ ꯑꯃ, ꯁ꯭ꯄꯦꯛ, ꯊꯧꯔꯤ ꯃꯇꯠ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯊꯣꯟ ꯑꯗꯨꯒꯤ ꯗ꯭ꯔꯋꯥꯔꯗꯒꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯐꯃꯨꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯐꯤꯕꯝ ꯀꯥꯏꯔꯝꯗꯦ ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯈꯤꯕ ꯕ꯭ꯔꯦꯁꯂꯦꯠꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯊꯣꯏꯗꯣꯛꯄ ꯄꯣꯠꯁꯛ ꯀꯔꯤꯁꯨ ꯃꯥꯡꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯨꯕꯗ ꯁ꯭ꯅꯦꯍꯜꯅ ꯁꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯗꯤ ꯁ꯭ꯅꯦꯍꯜꯒꯤ ꯐꯣꯟ ꯅꯣꯀꯤꯌꯥ N72 ꯑꯁꯤ ꯌꯨꯝꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯦꯜꯅꯆꯤꯡꯕ ꯄꯣꯠꯆꯩ ꯃꯥꯡꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯌꯥꯕ ꯃꯤꯑꯣꯏ ꯆꯪꯈꯤꯕ ꯎꯍꯧꯕ꯭ꯔꯥ, ꯃꯇꯦꯡ ꯅꯤꯕꯒꯤ ꯍꯧꯅ ꯂꯥꯎꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤꯁꯨ ꯎꯍꯧꯕ ꯇꯥꯍꯧꯕ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯅ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤꯗꯃꯛ ꯆꯠꯈꯤꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯄꯨꯡ 6-6:30ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯗ ꯄꯨꯡ 3:19 ꯑꯗꯨꯋꯥꯏꯗ ꯕ꯭ꯂꯦꯡ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯥꯎꯁꯃꯦꯠ ꯑꯃꯁꯨ ꯄ꯭ꯂꯝꯕꯔ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯥꯟꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯁ꯭ꯅꯦꯍꯜꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯃꯊꯟꯇ ꯂꯩꯕꯒꯦ ꯍꯥꯏꯕ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯗꯕ, ꯈꯪꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯗ ꯍꯪꯂꯝꯃꯤ, ꯅꯈꯣꯏꯅ ꯃꯤꯑꯣꯏ ꯀꯅꯥꯗ ꯆꯤꯡꯅꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯕ, ꯌꯦꯛꯅꯕ ꯃꯤꯑꯣꯏ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯒ ꯈꯪꯅꯕ, ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯍꯤꯔꯦꯟ ꯔꯥꯊꯣꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁ꯭ꯅꯦꯍꯜꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ꯫ ꯍꯞꯇꯥ 1-2ꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯐꯖꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯤꯔꯦꯟꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅꯁꯨ ꯍꯤꯔꯦꯟ ꯑꯁꯤꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯜꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯃꯥꯡꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯣꯟ ꯑꯗꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯁꯔꯚꯤꯂꯦꯟꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ IMEI ꯅꯝꯕꯔꯗꯒꯤ ꯐꯣꯟ ꯑꯗꯨꯕు ꯇ꯭ꯔꯦꯁ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯁꯤꯝ ꯂꯧꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯄꯨꯂꯤꯁꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯑꯁꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯁꯤꯝ ꯍꯦꯛ ꯍꯥꯞꯄꯒ ꯐꯣꯟ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯁ꯭ꯅꯦꯍꯜꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯏꯁꯇꯔꯟ ꯃꯨꯝꯕꯥꯏ ꯘꯥꯠꯀꯣꯄꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯤꯔꯦꯟ ꯑꯃꯗꯤ ꯁ꯭ꯅꯦꯍꯜ ꯑꯁꯤ 2004 ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯈꯪꯅꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯀꯣꯂꯦꯖ ꯁꯔꯗꯥꯔꯚꯥꯏ ꯄꯇꯦꯜ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯦꯟꯅ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯍꯤꯔꯦꯟ ꯑꯁꯤ ꯁꯦꯀꯦꯟ ꯏꯌꯔꯗ ꯇꯝꯂꯝꯃꯤ꯫ ꯍꯤꯔꯦꯟꯅ ꯁ꯭ꯅꯦꯍꯜꯗꯒꯤ ꯁꯦꯅꯤꯌꯔꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫
August 2005 ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯈꯪꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯔꯤꯂꯦꯁꯟꯗ ꯂꯥꯛꯈꯤꯕꯅꯤ 2007ꯗ ꯍꯤꯔꯦꯟꯅ ꯄꯣꯜꯗꯁ ꯀꯝꯄꯅꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯇ꯭ꯔꯦꯅꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯄꯨꯂꯤꯁꯅ ꯍꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯄꯗ ꯍꯤꯔꯦꯟꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯅꯦꯍꯜꯕꯨ ꯎꯅꯅꯕ ꯁ꯭ꯅꯦꯍꯜꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯅꯦꯍꯜꯒꯤ ꯃꯄꯥꯅꯗꯤ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯅꯣꯡꯃ ꯍꯤꯔꯦꯟꯅ ꯁ꯭ꯅꯦꯍꯜꯗ ꯍꯥꯏꯔꯝꯗꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯕ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯁ꯭ꯅꯦꯍꯜꯗ ꯇꯝꯊꯣꯛꯂꯝꯕꯗꯒꯤ ꯁ꯭ꯅꯦꯍꯜꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯅꯦꯍꯜꯅ ꯍꯤꯔꯦꯟꯗ ꯁꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯔꯦꯟꯅ ꯊꯦꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕ ꯐꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ 19 ꯖꯨꯂꯥꯏ ꯑꯁꯤꯗ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯍꯤꯔꯦꯟꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯄꯨꯡ 7ꯗꯒꯤ ꯄꯨꯡ 5:30 ꯐꯥꯎꯕ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ 19 ꯖꯨꯂꯥꯏ ꯑꯁꯤꯗ ꯁ꯭ꯅꯦꯍꯜꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕ ꯃꯇꯝꯗ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯍꯤꯔꯦꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯍꯤꯔꯦꯟꯒꯤ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯄꯨꯂꯤꯁꯅꯁꯨ ꯍꯤꯔꯦꯟꯒꯤ ꯐꯣꯟ ꯂꯣꯀꯦꯁꯟ ꯆꯦꯛ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯕꯗꯒꯤ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯈꯛ ꯅꯠꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯍꯤꯔꯦꯟꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤ ꯕꯦꯇ꯭ꯔꯤ ꯌꯥꯗꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯦꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯔꯖ ꯇꯧꯗꯅꯕ ꯃꯥꯅ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈꯤꯕꯅꯤ ꯃꯥꯅ ꯀꯣꯜ ꯇꯧꯒꯗꯕ ꯃꯇꯝꯗ ꯑꯣꯟ ꯇꯧꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥꯅ ꯍꯤꯔꯦꯟꯗ ꯀꯣꯜ ꯇꯧꯕꯗ ꯍꯤꯔꯦꯟꯒꯤ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯂꯤꯕ ꯍꯤꯔꯦꯟꯅ ꯌꯨꯝꯗ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯃꯟ ꯐ꯭ꯔꯦꯟ ꯑꯃꯗꯒꯤ ꯁ꯭ꯅꯦꯍꯜ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯍꯤꯔꯦꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯍꯥꯏꯅ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯍꯤꯔꯦꯟꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯣꯂꯤꯛꯁꯤꯡꯗ ꯍꯪꯂꯝꯃꯤ ꯍꯤꯔꯦꯟꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯍꯥꯏ 19 ꯖꯨꯂꯥꯏ ꯑꯁꯤꯗ ꯍꯤꯔꯦꯟꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯤꯔꯦꯟ ꯑꯁꯤ 19 ꯖꯨꯂꯥꯏꯗ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯅ ꯑꯣꯐꯤꯁ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯛꯇꯦ ꯍꯥꯏꯕ ꯌꯦꯡꯅꯕ ꯍꯥꯏꯕꯗꯤ ꯈꯪꯅꯕ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔ ꯕꯨꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯗꯨ ꯏꯁꯤꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯑꯦꯇꯦꯟꯗꯦꯟꯁ ꯑꯗꯨ ꯌꯦꯡꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯖꯤꯁꯇꯔ ꯕꯨꯛ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯝꯃꯤ ꯑꯗꯨꯁꯨ ꯖꯨꯂꯥꯏ ꯊꯥꯒꯤ 19 ꯖꯨꯂꯥꯏꯗꯒꯤ ꯌꯥꯎꯔꯝꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯍꯤꯔꯦꯟꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯅꯦꯍꯜ ꯑꯃꯗꯤ ꯍꯤꯔꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯞꯇꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈꯠꯅꯈꯤꯕ ꯂꯩꯔꯕꯅꯤ ꯃꯣꯕꯥꯏꯜꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯨꯔꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯂꯣꯠꯁꯤꯟꯅꯕ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯤꯔꯦꯟꯗ ꯆꯤꯡꯅꯕ ꯍꯧꯔꯝꯃꯤ ꯍꯤꯔꯦꯟꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯃꯔꯩ ꯇꯧꯅꯗꯨꯅ ꯈꯠꯅꯈꯤꯕ ꯑꯁꯤ ꯌꯥꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯤꯔꯦꯟꯅ ꯁ꯭ꯅꯦꯍꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯁ꯭ꯅꯦꯍꯜꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ 19 ꯖꯨꯂꯥꯏꯗ ꯍꯤꯔꯦꯟ ꯑꯁꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯌꯥꯗꯅ ꯐꯪꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯆꯞ ꯆꯥꯕ ꯑꯦꯚꯤꯗꯦꯟꯁ ꯂꯩꯔꯝꯈꯤꯗꯦ ꯁ꯭ꯅꯦꯍꯜꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯁ꯭ꯅꯦꯍꯜ ꯑꯁꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯐꯨꯟꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯇꯩ ꯀꯔꯤꯁꯨ ꯐꯪꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯒꯤ ꯁ꯭ꯅꯦꯍꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯅꯦꯍꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯅꯦꯍꯜꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯁ꯭ꯅꯦꯍꯜꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯦꯡꯕ ꯍꯧꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯗꯒꯤ ꯍꯥꯠꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯤꯒꯠꯄ ꯍꯧꯔꯝꯃꯤ ꯁ꯭ꯅꯦꯍꯜꯒꯤ ꯃꯆꯦ ꯑꯗꯨꯁꯨ ꯁ꯭ꯅꯦꯍꯜꯅ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯟꯗꯟꯗꯒꯤ ꯌꯨꯝꯗ ꯊꯣꯔꯛꯂꯝꯃꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯊꯤꯒꯠꯂꯨꯕꯗ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤ ꯐꯖꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒ ꯃꯃꯥ ꯀꯜꯄꯅꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯍꯤꯟꯗꯨꯔꯥꯎꯅ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯝꯃꯤ
ꯃꯈꯣꯏꯅ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯍꯤꯟꯗꯨꯔꯥꯎ ꯀꯋꯥꯔꯦꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯜꯄꯅꯥ ꯀꯋꯥꯔꯦ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯂꯤꯕ ꯑꯅꯤꯜ ꯆꯔꯋꯥꯜꯀꯔꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯈꯠꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯝꯃꯤ꯫ ꯃꯄꯥ ꯍꯤꯟꯗꯨꯔꯥꯎꯅ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯝꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯀꯨꯞꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯤꯑꯣꯔꯤ ꯈꯔ ꯊꯝꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯍꯤꯔꯦꯟ ꯑꯃꯗꯤ ꯁ꯭ꯅꯦꯍꯜꯒ ꯈꯠꯅꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯍꯤꯔꯦꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯅꯦꯍꯜꯅ ꯍꯤꯔꯦꯟꯗ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯊꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏ, ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯊꯤꯡꯕꯀꯌꯥ ꯂꯩꯔꯛꯄ ꯑꯁꯤꯅ ꯍꯤꯔꯦꯟꯅ ꯁ꯭ꯅꯦꯍꯜꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯕꯗꯒꯤ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯔꯤ ꯑꯃꯅ ꯁ꯭ꯅꯦꯍꯜꯒꯤ ꯃꯃꯥ ꯑꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯃꯨꯛꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯀꯜꯄꯅꯥ ꯑꯃꯗꯤ ꯑꯅꯤꯜꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯍꯤꯟꯗꯨꯔꯥꯎ ꯀꯋꯥꯔꯦꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯜꯄꯅꯥꯒꯁꯨ ꯁꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯁꯨ ꯌꯥꯅꯔꯝꯈꯤꯗꯦ꯫ ꯑꯗꯨꯗ ꯅꯠꯇꯅ ꯁ꯭ꯅꯦꯍꯜꯅ ꯍꯤꯔꯦꯟꯒ ꯅꯨꯡꯁꯤꯅꯩ, ꯀꯣꯏꯅꯩ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯁꯥꯎꯔꯕ ꯍꯤꯟꯗꯨꯔꯥꯎꯅ ꯃꯆꯥꯅꯨꯄꯤ ꯁ꯭ꯅꯦꯍꯜ ꯑꯁꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯁ꯭ꯅꯦꯍꯜꯒꯤ ꯃꯆꯦ ꯁꯤꯇꯜꯅ ꯔꯥꯝꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯍꯤꯟꯗꯨꯔꯥꯎꯒꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯕ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏꯕꯨ ꯑꯣꯠꯄ ꯅꯩꯕ, ꯐꯨꯕ ꯆꯩꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯏꯃꯨꯡ ꯑꯁꯤꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯕ ACP ꯑꯣꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯔꯤꯇꯥꯌꯔ ꯆꯠꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯗꯨꯅ ꯁꯤꯇꯜꯗ ꯍꯥꯏꯔꯝꯕꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯇꯧꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯍꯞꯇꯥ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁ꯭ꯅꯦꯍꯜ ꯀꯋꯥꯔꯦꯒꯤ ꯐꯣꯟ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯃꯨꯝꯕꯥꯏꯒꯤ ꯐꯣꯔꯠ ꯑꯦꯔꯤꯌꯥ ꯑꯃꯗ ꯑꯦꯛꯇꯤꯚ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ 2 ꯑꯥꯒꯁ 2007ꯗ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁ꯭ꯇꯦꯁꯅꯔꯤ ꯁ꯭ꯇꯣꯔ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯔ ꯑꯁꯤꯗꯒꯤꯅꯤ ꯐꯣꯟ ꯑꯁꯤ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯎꯈꯤꯕ꯫ ꯁ꯭ꯇꯣꯔ ꯑꯁꯤꯒꯤ ꯃꯄꯨꯒꯤ ꯃꯤꯡꯅ ꯃꯟꯁꯨꯈ ꯄꯇꯤꯜꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯀꯤꯌꯥ N72 ꯃꯣꯕꯥꯏꯜ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯃꯟꯁꯨꯈꯄꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯈꯔ ꯇꯧꯔꯝꯃꯤ꯫ ꯐꯣꯟ ꯑꯁꯤ ꯅꯪꯒꯤ ꯃꯐꯝꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯟꯁꯨꯈꯅ ꯍꯥꯏ, 31 ꯖꯨꯂꯥꯏꯗ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯦꯜ ꯈꯔ ꯃꯊꯧ ꯇꯥꯏ, ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯌꯣꯟꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯟꯁꯨꯈꯅ ꯂꯨꯄꯥ 3,500ꯗ ꯂꯩꯍꯧꯕꯅꯤ꯫ ꯃꯈꯥ តាꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯌꯥꯏ ꯑꯣꯏꯅ ꯂꯩꯕ, ꯌꯥꯝ ꯍꯦꯟꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯗꯤ ꯃꯥꯟꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯝꯃꯤ, ꯀꯨꯆꯨ ꯉꯧꯏ꯫ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤꯅ 25ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕ ꯑꯁꯤꯅ 5.6 ꯃꯨꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯁꯨꯈꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯦꯆ ꯑꯃ ꯌꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯁ꯭ꯀꯦꯆ ꯑꯗꯨ ꯁ꯭ꯅꯦꯍꯜꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯇꯁꯨ ꯃꯤꯑꯣꯏ ꯑꯁꯤ ꯊꯤꯗꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯪꯈꯤꯕ ꯑꯗꯨꯒ ꯍꯤꯔꯦꯟꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯒ ꯃꯦꯆ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗꯁꯨ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯆꯪꯂꯛꯄꯒꯤ ꯃꯃꯤ ꯍꯥꯏꯕꯗꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯅꯆꯤꯡꯕ ꯇꯥꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇꯦꯁ ꯇꯧꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯔꯆ 2008ꯗ ꯍꯤꯟꯗꯨꯔꯥꯎ ꯀꯋꯥꯔꯦꯒꯤ ꯇꯦꯁ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇꯦꯁ, ꯄꯣꯂꯤꯒ꯭ꯔꯥꯐ ꯑꯃꯗꯤ ꯕ꯭ꯔꯦꯟ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯇꯦꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯟꯗꯨꯔꯥꯎ ꯀꯋꯥꯔꯦꯅ ꯍꯥꯏ, ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯠꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒ ꯃꯔꯤ ꯃꯇꯥꯁꯨ ꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯀꯜꯄꯅꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯜꯄꯅꯥ ꯀꯋꯥꯔꯦ ꯑꯃꯗꯤ ꯑꯅꯤꯜ ꯆꯋꯥꯜꯀꯔꯒꯤ ꯇꯦꯁꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯅꯦꯍꯜꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯤꯔꯦꯟꯒꯤꯁꯨ ꯕ꯭ꯔꯦꯟ ꯑꯣꯁꯤꯂꯦꯁꯟ ꯁꯤꯒꯅꯦꯆꯔ ꯄ꯭ꯔꯣꯐꯥꯏꯂꯤꯡ ꯇꯦꯁ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯕ꯭ꯔꯦꯟ ꯐꯤꯡꯒꯔꯄ꯭ꯔꯤꯟꯇꯤꯡ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯁ ꯑꯁꯤꯁꯨ ꯏꯟꯇꯔꯣꯒꯦꯁꯟꯒꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯍꯪ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯍꯪꯂꯤꯕꯅꯤ꯫
हाइबा टेस्ट असिदा मियोय अदुगी ब्रेन गी मथौ हाइबदी ब्रेन करी खलिबनो हाइबा खंगबा ngamgadoribani मियोय अमगी मपान थोंगदा उरिबा सकफम अदुगा मनुंगदा ब्रेन खलिबा असिगा खेनरिबनी असुना टेस्ट तौरबदी मनुंगदा ब्रेन करी खलिबनो हाइबा खंगदौरिबनी टेस्ट तौबदा नतना पुलिसना चिंगनरिबा मखोय मियोय मरीदा वहंग तौरमी स्नेहलगी बॉयफ्रेंड हिरेन मागी मपा हिंदुराव मागी ममा कल्पना अदुगा कल्पनागा मरी लेनै हाइना चिंगनरिबा अनिल मखोय मरीदा वहंग कया अमा हंगलमी मखोयना स्नेहल असिबु हालबा मतुंगदा बेड बॉक्सता हापतना थमखिबा अमदी करी मरमगिदमक हालिबनो हाइबना चिंगबा 2 जुलाई 2008 ता मुंबईगी कलिना फोरेंसिक लैब रिजल्ट लाक्लमी मतम अदुदा स्नेहलगी ममा कल्पना अमदी अनिलबु क्लीन चिट फंगलमी मखोयदा हंखिबा वहंग अमदी फ्रेंडना खनखिबा अदुगा मानबा नॉर्मल ओइखिबा अमा ओइरमी असुमना मखोय अनिबु क्लीन चिट पीखिबनी अदुगा स्नेहलगी मपागी रिजल्ट असी यामना चममनबा अमा ओइरमी महागना हारकलिबा असी असेंगबा अचुंबरा नत्रगना अरानबा हाइरिबरा हाइबा टेस्ट मयाम अदुदसु चिंगनबा खरा लेरमी असिगा मानना स्नेहलगी बॉयफ्रेंड हिरेंदसु चममनबा रिजल्ट लाक्लमी पुलिसना हिरेंदा स्नेहल असिबु नंगना हाटप्रा हाइना हंगबा मतमदा हिरेना नो हाइरमी अदुबु ब्रेनदी अमा हाइरमी अदुबु हाइरिबा असिना मखोयना स्नेहलबु हाटपनी हाइबा यारमदी मिसी असिगी मतांगदा स्नेहलगी मपाना बैंगदा अदुगा बॉयफ्रेंडना मागी ऑफिसदा लेरमी असुमना हाइरिबा टेस्ट मयाम अदु फेल ओइरमखी हौजिकमकी ओइना मियोय अमतबु ऑफिशियली ओइना फारगा वहंग तौबा नत्रिबनी मखोयदा नॉर्मल ओइना पुलिस स्टेशनदा कौरगा वहंग तौहिबा ngaktani अदुगी मतुंग 30 जुलाई 2008 ता हिरेना मागी थबक तौदुना यूएस की साउथ कैरोलिनादा लैबा क्लेंसी यूनिवर्सिटीदा चही अनिगे मास्टर प्रोग्राम तौनबगी तमक चखिरमी हाइबा असी इंडिया थादोक्तुना चेनखिबा नते हिरेना हानना महागना यूएस ता मास्टर तौथगनी डेट असिदा चटकदबनी हाइना हानना प्लान तौदुना लैग्रबनी अदुगा पुलिसनसु ऑफिशियली ओइना डिटेल तौदबना मरम ओइरगा माना कंट्री अमदगी कंट्री अमदा चटपा मतमदा अकाइबा करिसु लेरमदे अदुबु हौजिकसु पुलिसना हारिबा केस असिगी मतंगदा थिगतपदी लेपत्रिबनी मखोयदा करिसु अहेनबा फंगबदी लेरमदे चही अनि अहुम चंगना पुलिसना थिगलबा मतुंग इन्वेस्टिगेशन तौर मतुंगदसु करिसु अहेनबा फंगदबदगी पुलिसना कल्याण कोर्टा समरी रिपोर्ट अमा फाइल तौरमी हारिबा केस असिदा स्नेहल असिबु हाटखिबा अदुगा पुलिसना चिंगनरिबा मिहाटपा असिगी मथक्ता चप चावा एविडेंस फंगदबना मरम ओइरगा केस असी सॉल्व तौबा ngamdabani असुमना 4 अप्रैल 2010 दा कल्याण कोर्टना हारिबा केस असी पुलिसतगी लौथोक्तुना कल्याण क्राइम ब्रांचता सिनरमी असुमना तौनरिङैदा हिरेना 7 अप्रैल 2010 दा अमेरिकादगी इंडियादा लाक्लमी महागना इंडियादा लाक्लम्बगी मरमदी महाकी मपाना ताइबंगपाल थादोक्तुना चटखिरमी अदुगी मतुंग 9 अप्रैल दा कल्याण सेशन कोर्टा चलमी अदुगा माना एप्लीकेशन अमा इदुना हाइरमी स्नेहलगी केस असिगा मागा मरी लेनदे मरम असिना महाग असि नार्को टेस्ट तौबदा यारमी हारिबा वा असि महागना मसा मथंतना डिसीजन लौजबनी अतोपा मियुई अमतना इनसिनदुना हाइकिबा नते क्राइम ब्रांच नसु मिहाटपा अदुबु थीरिबनी असुमना 20 अप्रैल 2010 दा हिरेनबो पुलिसना फागिरमी स्नेहलना सीख्रिबा हाइबदी स्नेहलबु हाटखिबा मियोय असि हिरेननी हाइबा जिंगनरमी ममांगदा कंपनी ऑफिस की अटेंडेंस रजिस्टर बुक मांगखिबा लेरबनी रजिस्टर बुक अमबु मतौ करमना हेक्ता मांगनी मदुदा हिरेनगी खुद यारुंगनी हाइना जिंगनरमी हिरेनबु कोर्ट पुथोतुना नुमित तरेनी रिमांड लौथरमी अदुगी मतुंगदा जुडिशियल कस्टडीदा थाजिल्लमी हाना ममांगदा हिरेना नार्को टेस्ट तौरबा हाइखिबा लेरबनी हारिबा अदु कोर्टनसु यारोंगी अदुगा नियोंगी मतुंग इना हाइरगदी मियोय अदुना नार्को टेस्ट की दमक यारबा मतमददा टेस्ट असि तौगदबनी मसिदा हारिबा टेस्ट असि नंफुदा तौबा यारमदे अदुगा 26 मे 2010 दा हिरेन असि कोर्टगी बेल फंगलमी असुमना जेलदगी मपानदा थोरकलमी पुलिसना नार्को टेस्ट तौनबा पुगे तौबा मतमदा हिरेनना अमुक यारमखिदे अदुगा हाना माना इखिबा एप्लीकेशन अदु विथड्रॉल तौरंखि
asumna chahi khara horami 24 January 2011 yauroklami investigating officer na CRPC section 169 gi manungda court report ama file torami makoina hirengi mamanaba imungi mari mata snehalgi imungi miyoising yumthangnaba miyoisingda loina hanglami makoina miyoy marfumanga hena wahang torami makoina evidence kharada oirabasu lakhotnaba honarami adubu useful oiba information phangba ngamkhidabani aduga strong oiba evidence su leiramde maram asina hirenbu case asidagi lokthokpana phagani hairami adubu court na yaramkhide asumna 31st January 2011 da CRPC section 1563 gi manung chana case asida mioi kharasu chenai maram asina case asibu khara hena komna thijinaba amadi evidence phangnaba thinaba hairami makhatana crime branch na thijilami adubu karishu kanaba oikide asumna amuka 2014 da CRPC section 169 gi manungda report amaga samlami hiren asi case asidagi lokthokkhibana fagani magi mayokta oithokpa yaba chap chaba evidence karishu phangmangamlamde crime branch ki team amana hiren gi office da chatuna register book adubu thinaba honarami karigumba register book adu phanglabadi thodok thokhiba hiren na office da lakhi natragana lakhide haiba khangma ngamgadoribani madu oirabadi asengba karino haiba khangba ngamgadoribani adubu register book adusu phangba ngamlamkhide makoina hanjina 3rd July 2012 da amuka aduga 24th September 2013 da police amadi crime branch na thiramki company nasu haiba register book adu thiba phanglamde hiren gi team core trainers nasu hiren asi thodok thokeba numit aduda makhoiga puna laminaki hairami asumna chap chawa evidence leitabadagi hiren bu case asida yahondanaba hairami case asi horokpadagi snehalgi mapa hindurao kawarena case asi lepa yaroi haibadi machanupi snehalbu hirena hatpani hairami adubu wahi khak haiba natana details oina pibangam dabadagi chap chaba proof leitabana ama oirami 30 September 2015 da court gi response ama laglami attendance register phangdaba asi case asida kanagumba mioi kharadi yauri hairami aduga investigation officer dasu haiba case asida unsatisfactory oi hairami masida thigedaba yamna wali khara hena thiganaba hairami haiba case asi hauji ngasi maksu close oidri police na case asigi matangda thigatpa leptribani adubu ngasi phawba asengba mihatpa asi karano haiba police na khangmangamdana ngasi su case asi solve tobangam haibadi yamna angakpa case ama oina leihori masini ngasi asengba thokiba thodok amagi wari asi tabiraba matungda adomda kari phawibage haiba comment tawduna khanghanbiru aduga channel asibu support tawbiduna like share comment amadi subscribe tawba kaubiganu